ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯆꯦꯅꯦꯜꯗꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯕꯌꯥꯒꯤ ꯃꯨꯛꯕꯥꯡꯒꯤ ꯆꯦꯅꯦꯜ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯦ ꯕꯌꯥ ꯃꯨꯛꯕꯥꯡ ꯑꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯕꯌꯥꯗꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ Sao rồi mua tôi thì rồi thì ngày sáng đi qua phải đi cô sao tàu thế ꯑꯩꯁꯨ ꯇꯣꯡꯉꯛꯑꯕꯅꯤꯅ ꯌꯦꯟꯅꯔꯁꯤꯗꯅ à số quan phải giờ là sao mà gì nó gì đi ꯑꯩꯁꯨ ꯑꯁꯨꯛ ꯋꯥꯅꯅꯤ ꯇꯨ nó có cái gì ꯆꯦꯒꯛꯄꯁꯤ ꯇꯪꯈꯥꯏ ꯇꯥꯔꯒ ꯑꯩꯅ ꯐꯩꯕꯁꯤ 처음 누구 hàng sai chẳng ngã rồi ꯏꯒꯗ꯭ꯔꯅ ꯇꯧꯕꯅꯤ start 하나 보면 한 지. ꯑꯩ ꯇꯧꯒꯦꯁꯦ ꯊꯝꯃꯒꯦ 예 예. ꯃꯣꯏ ꯌꯨꯝꯁꯤꯗꯤ ꯏꯅꯥꯛ ꯌꯥꯝ ꯈꯨꯜꯂꯤꯗ ꯑꯁꯤꯗꯩ ꯑꯉꯥꯡꯈꯩ ꯇꯥꯛꯂꯤꯗꯨꯒ ꯆꯨꯝꯖꯥꯠꯂꯁꯤꯕꯣ ꯆꯪꯉ ꯍꯦꯛꯇ ꯍꯪꯉꯒꯦꯗ ꯍꯌꯣꯟ 시랍니다 라연 라연 나 딸이들 나쁜지봐 하오 달래 언제 뭐 힘들었니 거의 아가걔네들 시모이 매운네 깍살리나 까이디로다 마이 mayum나 수마냐 라이 바우나 브로 시티 아이기 юм네 거의 눈이 하이지봐 아마무 하이 어디 나쁜지봐 달래 허리도 엄청 좀 ꯆꯠꯇꯁꯨ ꯌꯥꯅꯤꯗ ꯃꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟꯗꯣ 응. ꯎꯄꯥꯛ ꯊꯥꯔꯒ ꯅꯥꯀꯟꯗ ꯐꯥꯏꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯌꯥꯗ꯭ꯔꯦ ꯄꯨꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯐꯥꯏꯍꯧꯕꯅꯤ ꯑꯩꯁꯨ ꯃꯅꯨꯡꯗ ꯂꯩ ꯉꯝꯗꯅ ꯃꯅꯝꯗꯣ ꯌꯥꯛꯑꯦꯅ ꯃꯄꯥꯟ ꯐꯝꯃꯤ 마저 비샘전 야네 아이나 라이라고 밤에는 레틴 물라이를 떠올려 스마니 짬짬잡아 시대네고 아니 짬짬짬잡이 말 꺽토라게 허이 라이온 라이온 아씨 까이노 해 라이온 난 남의 또 당해 봐 라이온 ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯁ꯭ꯄꯣꯔꯠ ꯁꯤꯖꯟꯅꯤꯗꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯀ꯭ꯔꯤꯀꯦꯠꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯗꯅ ꯍꯧꯖꯤꯛ ꯑꯃꯅ ꯑꯃꯒꯤ ꯃꯇꯥꯡꯗꯒ ꯍꯨꯟꯅꯗꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯗꯅ ꯍꯧꯖꯤꯛ ꯑꯗꯣ ꯏꯟꯗꯤꯌꯥ ꯚꯔꯁꯦꯁ ꯁ꯭ꯔꯤ ꯂꯪꯀꯥ ꯇꯦꯁ ꯍꯧꯖꯤꯛ ꯂꯩꯔꯤꯗꯅ ꯀ꯭ꯔꯤꯀꯦꯠꯅꯤ ꯈꯪꯗꯦ ꯍꯣꯀꯤꯅꯤ ꯈꯪꯗꯦ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗ ꯏꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯨꯔꯤꯕ ꯑꯃꯅ ꯃꯌꯥꯝ ꯀꯃꯦꯟꯇ ꯀꯩꯅꯣꯝ ꯌꯥꯎꯕꯅꯤꯀꯣ 싫어 싫어 아이 폰도 빌어 싫어 싫어 그럼 이 폰도 시부 난 보니까 나에게 난 이거 뭐 손으로 주라 고루 싸고 간다 걸래네 아이폰에서 상관의 사포도 따해 손으로 보내 주고 주나 싫어 짠짠 싫어 예 라가 칼로 팜로 나한테 그거다 봐 아고도 찾아 나 힘든 거 딱 리바 해지게 기로 봐 아씨 너희들 좀 잉린다고 이거 니 아이폰도 세 아이폰디 제 어 맞바지 비살라메 누가 오래시지 간다 오세 아고도 저슬 안해 아고도 저슬 아고도 안다 저슬 안해 까이드노 노임나 아고 마시 다시 탕나 봐지 응 거기 라 형 노래 봐 로레 로 그만 로레 가시오 뭐 저기서 어이 뭐 юм이야 파자바니 너희들 라면 더 가서 가진다고 나디 와도 와이드 너희 집 바빠더니 합살로 너희 집 그래 바빠더니 아주 나쁜 집아 아고다 아이디 립푸디 합니 하이드너거 아이디 좀 타이니기 오이바 잉나 찍나 레이브 시 빰제 아들이 제거 요네 도세 짭짤해 짭짤해 제거 요네 세 짝백 자래 아이디 이거 뻔뻔해 그 이나쿤 베문데네 레이라가 누피진 잠 야 난게 아도도 할 미만 거든 할래 정을로 함로 마주 강남 하이브니 그 로 정을로 거든
ꯃꯉꯣꯟꯗ ꯈ ꯁꯤꯟꯅꯒ ꯇꯣꯡ ꯀꯥꯈꯠꯂꯗꯤ ꯋꯥꯏ ꯇꯩꯂꯨꯗ ꯉꯥꯏꯔꯤ ꯅꯪ ꯁꯤꯟꯅꯗꯣ ꯃꯤ ꯃꯌꯨꯝꯗ ꯀꯩꯅꯣ ꯅꯪ ꯃꯤ ꯂꯥꯛꯎ ꯊꯕꯛ ꯇꯧꯕ ꯋꯥꯅꯤ ꯁꯤꯕ ꯊꯕꯛ ꯑꯃꯁꯨ ꯂꯥꯛꯑꯣ ꯃꯤ ꯅꯨꯡ ꯂꯥꯛꯄꯗꯣ ꯁꯦꯅꯟꯗꯣ ꯃꯈꯥꯗ ꯊꯝꯃꯒꯗꯤ ꯁꯨꯝ ꯍꯩꯅꯕꯤ ꯊꯝꯃꯣ ꯍꯥꯏꯕ ꯌꯥꯔꯦꯍꯦ ꯅꯪꯅ ꯃꯔꯣꯟ ꯅꯠꯇ꯭ꯔ ꯆꯟꯆꯥꯟ ꯅꯪ ꯀꯩꯅꯣ ꯑꯩꯈꯣꯏꯗꯒ ꯂꯥꯛꯁꯜꯂꯛꯏꯁꯤꯕꯨ ꯑꯗꯨ ꯅꯪ ꯄꯥꯁꯋꯥꯔꯗ ꯇꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯐꯣꯟꯗꯨꯔꯣ ꯅꯪ ꯐꯣꯟꯗꯣ ꯅꯪ ꯉꯁꯥꯏ ꯅꯪ ꯉꯥꯎꯔꯕ ꯅꯪ ꯇꯧꯏꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯔꯦ ꯅꯣꯏ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯐꯣꯟꯗꯣ ꯑꯩꯅ ꯄꯥꯏꯔꯝꯕꯗꯨꯗꯅꯦ ꯅꯪꯗꯣ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯀꯅꯨ ꯍꯥꯏ ꯅꯪ ꯂꯥꯛꯁꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏ ꯆꯠꯂꯤꯅꯣꯕ ꯉꯔꯥꯡꯗꯤ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤꯁꯦ ꯌꯨꯝꯗꯗꯤꯅꯦ ꯕꯖꯥꯔꯗꯗꯤ ꯍꯥꯏꯔꯝꯃꯒꯅꯤ ꯊꯣꯛꯂꯛꯏꯁꯦ ꯁꯦ ꯃꯥꯏ ꯐꯣꯟꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯅꯤ ꯑꯩ ꯐꯣꯟꯁꯦ ꯃꯥ ꯄꯥꯏꯈ꯭ꯔꯅꯤ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯃꯤꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯇꯥꯅꯤꯡꯗꯦꯅ ꯑꯩꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂ ꯊꯝꯕꯗꯣ ꯑꯗꯨ ꯃꯤ ꯐꯣꯟꯗꯣ ꯌꯥꯝ ꯄꯥꯏꯅꯤꯡꯉꯗꯤ ꯅꯪ ꯃꯥꯏ ꯇꯨꯀꯠꯆꯩ ꯅꯪ ꯍꯩꯅꯗꯦ ꯅꯥꯕ ꯑꯁꯦꯡꯕ ꯅꯪꯁꯤꯕꯣ ꯃꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯀꯩ ꯈꯟꯗꯧꯔꯤꯒꯦ ꯑꯩ ꯅꯨꯄꯤꯁꯤꯅ ꯑꯗꯣ ꯅꯪ- ꯗꯥꯛꯇꯔꯁꯨ ꯍꯌꯦꯡꯈꯩꯗꯤ ꯄꯥꯏꯈꯠꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯄꯥꯏꯔꯛꯑ ꯁꯤ ꯄꯥꯎꯗꯣ ꯍꯧꯗꯣꯛꯂꯛꯑꯗꯤ ꯐꯩꯗꯅ ꯉꯔꯥꯡꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯦ ꯉꯔꯥꯡꯗꯤ ꯃꯥ ꯐꯣꯟ ꯄꯨꯖꯈꯤꯁꯤ ꯃꯥꯏ ꯐꯣꯟꯁꯤ ꯄꯤꯔꯝꯃꯒ ꯒꯦꯝ ꯁꯥꯟꯅꯧ ꯑꯩꯉꯣꯟꯗ ꯑꯩ ꯒꯦꯝ ꯁꯥꯟꯅꯔꯣ ꯑꯩ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯃꯥ ꯌꯥꯗꯦ ꯇꯜꯂꯦꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯔꯝꯗꯧ ꯃꯥꯜꯂꯦ ꯅꯠꯇꯦꯗ ꯃꯥꯏ ꯐꯣꯟꯅꯦ ꯃꯤ ꯃꯥꯏ ꯑꯩ ꯄꯥꯏꯔꯤꯁꯦ ꯑꯩ ꯐꯣꯟꯗ ꯇꯧꯔ ꯃꯥꯅ ꯉꯁꯥꯏ ꯑꯣꯐ ꯊꯝꯖꯜꯂꯝꯕꯩꯅꯤ ꯇꯨ ꯐ꯭ꯂꯥꯏꯃꯨꯛ ꯍꯥꯡꯗꯣꯛ ꯖꯤꯔꯣ ꯐ꯭ꯂꯥꯏꯃꯨꯛ ꯂꯩꯔꯝꯃꯤ ꯖꯤꯔꯣ ꯍꯥꯡꯗꯣꯛꯀꯦ ꯑꯝꯇ ꯅꯪ ꯇꯜꯂꯤꯕꯣ ꯑꯩ ꯅꯨꯄꯤ ꯁꯨꯝ ꯁꯥꯎꯔꯤsid꯭ꯔꯣ ꯌꯥꯔꯦ ꯁꯥꯎꯗ꯭ꯔꯦ ꯌꯥꯔꯦ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯁꯨꯃꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯪꯒꯤ ꯌꯨꯝ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯄꯦꯟꯖꯩ ꯍꯣꯏ ꯂꯩꯅꯤꯅ ꯑꯁꯦꯡꯕꯩ ꯄꯦꯟꯕ꯭ꯔꯅꯦ ꯑꯁꯦꯡꯕꯩ ꯄꯦꯜꯂꯦ ꯑꯗꯣ ꯑꯍꯦꯟꯕꯁꯦ ꯀꯩꯝ ꯄꯥꯝꯖꯗꯦ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯇꯤꯔꯥꯏ ꯌꯥꯝ ꯈꯨꯝꯕꯤꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯌꯨꯝ ꯋꯥꯡꯅ ꯁꯥꯕ ꯏꯃꯨꯡꯗꯒꯗꯤ ꯂꯩꯔꯨꯅꯨꯀꯣ ꯂꯩꯔꯣꯏ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯔꯨꯅꯨ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯣ ꯑꯩ ꯑꯝꯇ ꯌꯥꯗꯦ ꯁꯤ ꯀꯩꯅꯣ ꯁꯤ ꯇꯥꯏꯁꯤꯕꯣ ꯑꯗꯨꯏꯗꯨꯕꯣ ꯅꯠꯇꯦ ꯀꯩꯅꯣ ꯁꯣꯝꯗ ꯀꯩꯅꯣ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯥꯡꯒꯣꯟ ꯋꯥꯏꯁꯤꯕꯗ ꯌꯧꯍꯧꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯒꯤꯅꯤꯗ ꯑꯩꯁꯨ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯐꯣꯟꯗꯣ ꯅꯠꯇꯦ ꯑꯣꯐ ꯊꯝꯃꯨꯕꯗꯣ ꯂꯥꯛꯑꯣ ꯐꯥꯁ ꯐꯨꯗ ꯆꯠꯀꯦ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨ ꯅꯪ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯇꯣꯛꯑꯒꯦ ꯕꯖꯥꯔꯗꯕꯨꯗꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯌꯥꯔꯔꯣꯏ ꯅꯪꯀꯣ ꯆꯠꯂꯔꯣꯏ. ꯐ꯭ꯔꯤꯖꯇ ꯏꯁꯤꯡ ꯑꯩ ꯂꯧꯊꯣꯛꯀꯦ ꯊꯛꯂꯛꯑꯣ ꯑꯝꯇ ꯅꯠꯇꯦ ꯑꯩ ꯂꯧꯔꯛꯑꯒꯦ. ꯃꯣꯏꯒꯤꯗꯒꯤ ꯑꯩ ꯊꯛꯀꯦ ꯂꯥꯛꯑꯣ ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ ꯂꯥꯛꯑꯣ ꯁꯤ ꯒꯥꯔꯤꯁꯤꯗꯤ ꯈꯔꯗꯤ ꯃꯟꯕ ꯃꯥꯜꯂꯤꯁꯦ ꯇꯧꯁꯦ ꯑꯃꯨꯛꯇ ꯇꯧ ꯋꯣꯏ ꯀꯩꯅꯣ ꯇꯧꯗꯣ ꯅꯃ ꯊꯣꯔꯣ ꯍꯨꯏ ꯐꯝꯃꯨꯅꯦ ꯐꯝꯃꯨꯅꯦ ꯅꯪꯕꯣ ꯅꯁꯨ ꯑꯗꯨꯝ ꯆꯦꯡꯒꯦ ꯍꯣꯏ ꯇꯨꯄꯤ ꯂꯧꯊꯣꯛ ꯅꯪꯅ ꯐꯧ ꯍꯨꯔꯥꯏꯗꯣ ꯀꯩꯒꯤꯅꯣ ꯅꯃꯥꯏ ꯊꯥꯖꯤꯜꯂꯨꯅ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯐꯧ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯁꯦ ꯅꯪꯅ ꯊꯤꯟꯖꯤꯜꯂꯨꯔ ꯅꯃꯥꯗꯨꯅ ꯍꯥꯠꯇꯣꯛꯑꯒꯦꯅ ꯃꯁꯤ ꯑꯩ ꯁꯤ ꯂꯩ ꯅꯠꯇꯦ ꯐꯧ ꯍꯨꯔꯥꯟꯂꯝꯃꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕꯕꯨ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯄꯤꯌꯨ ꯋꯥꯔꯤ ꯁꯥꯁꯤꯕ ꯀꯩꯅꯣ? 마시 마시 와칸 조이드나 마시 ngawrabni 마시 맞아 ngawbni ngawreba ngawbni 마시 미만하더라니 봐 아두나 마네 아우 너 뒤져비봐 넌 그러니까 넌 담보다 많이 도이두 봐 ngawra thimje nae 담보 뭐라고 이러고 악마세 녹대덕이네 와칸 조이가 마시 꼴린 전에부터 망들 시행게 들어가네 담보면 파골내면 진영 씨 맞아 호이 mani maneda ngawbni 담보 ngawb니 마 비브롱 가지네 공도 비등 가이네 무슨 짝짝 붙어게나 아두 그런데 망이 강우대 해봐 마네 시보 너 뒤져비네 너 온다 안돼라 아이 가본다 담보 제 뭐라고 이러고 담보 짜짜리고 러 맞지 잠도 감소 하 ngawra thi 담보 시분이 부자스는 만에 막 ngaw라는 마 내가 이 동만 강한데 제 부르세 난 지대 하나 그러고 물어 난 지대 하나 그러고 난다 지대 아이 통과 빨리 제 빨리 저도 그거 나 된다 남 샤워 버리고 세 씨, 담보 샤워 되고 쩔 이제 땅콩 sibu sirida karo ngawra to phou thagi ngawra karo yam nana ngawi mai phou ju bura ju thagi khori ji melam ba
잠깐. 나 부탁해. 아, 시험 용도 지겨워 시디. 해도. 근데 난 시로더라도 누구 영원한 뭐. 니 뭔가 보자 이해가 또 해야 들어봐. Nang lâu cái ni na. Hanak chia luôn ni mi yang ngâu này. 아코는 장모가 내는 장모가 많은데 난 얘도기 미한 또 내인데 다 장모 또 오나 봐. Nang lâu cái gì xia? Nang lâu cái gì ngon khát cái đó. 예. 난 한가리 일로 간다 이는 거 갈비들 망망다. Sakaram tak ni nang khát đi ngon da. 예. 밥을 하면도 시용은 난 마탕덕이네 하이드디 그럼 잡아 놓고 라서 톡 Ai thong cái tung. Nang thong cái kan. 라. Ai tung moi cái gì? 그래고 이제 그냥 거 이디. 이난 거 이렇게 아이도 봐. 다운 놓고 하면 다운 넣지. Sila moi tu para dia. 이 아니 라이라도 그냥 파라도 부르면 들어. 나도 보고 들어 사냐. 아니 라마 도와지가 미하라고 이제. 아씨 롱이네. 잠깐 아고 있고 대전 썰어. Yum cha lôi ra, lôi ra bỏ. Hả? Yum. Coi nó sẽ không 먹고 đâu kìa. Lôi đi. Thật ra sao Quý vậy bà? đó. Răng thì sang ra bà. Thôn Anni. Mathon Anni. Mathon Anni ni da. 야래다. 아니도 좀 yum 짜도 저 일로 좀 놓아. Aduni ithan da. 랑디. Rang la. 상무주 성우다나. Lôi đi da. 아, Nang pa ma kan ek sing lôi cái đó rồi. 아도 아이 행락이 봐. Ha. 행락이. Ai hay là kia da. 꼬이노. 나만 아비네 하야 꼭 장할게. 이가이라. Andu yan tin. Hoi. Lao. 아도 기전가리 좀 파잖아 사바 너죠. Phải chứ. 아이디네. 숨 아힌마 빰베 와디나 때보고. 셀 바이바 누파시 한 빰메바. Ai đi bay cái nó. 아두나 뭐 이난 꼬이니 그냥 삭수 파자이나. Sel cái đi wat play ti da. Nang na pamba yum achau ba yum zau do. 아, Yum zau. ꯍꯣꯏ Adugi. ꯍꯥꯏꯕꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯂꯥꯛꯄꯗ ꯂꯦꯝꯃꯤꯗꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯝ ꯃꯣꯏ ꯅꯨꯄꯥꯗꯣ ꯃꯣꯏ ꯌꯨꯝꯗ ꯐꯖꯕꯅꯦ ꯀ ꯍꯥꯏꯕꯗꯣ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯩꯗꯤ ꯑꯗꯨꯅꯤ ꯑꯩ ꯅꯨꯄꯥꯗꯤ ꯑꯩꯗꯤ ꯐꯖꯕ ꯄꯥꯝꯃꯤꯗꯣ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯅꯨꯄꯥꯁꯨ ꯄꯥꯝꯃꯤꯗꯣ ꯂꯣꯏ ꯄꯥꯝꯃꯤ Ado nang ahem pam di phat bani ko. ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯠꯇꯦ ꯀꯩꯅꯣ ꯅꯪ ꯅꯨꯡꯁꯤꯕꯩꯅꯦ ꯑꯩꯅ ꯌꯨꯝ ꯐꯖꯅ ꯁꯥꯎ ꯍꯥꯏꯗꯣ Hoi. ꯅꯪ ꯄꯩꯁꯥ ꯄꯥꯏꯔꯝꯗ꯭ꯔꯗꯤ ꯅꯨꯡꯁꯤꯔꯣꯏꯌꯦ Ha. Oh ai pai da. ꯑꯩ ꯅꯪ ꯄꯩꯁా ꯄꯥꯏꯕꯒꯤ ꯅꯨꯡꯁꯤꯅꯦ ꯅꯁꯛꯁꯨ ꯐꯖꯕ Không ꯅꯁꯛ cần ꯐꯖꯕ ꯄ꯭ꯂꯁ ꯁꯦꯜ ꯄꯥꯏꯕ nang không cần ꯑꯩꯅ ꯄꯥꯝꯕ nang lạc tôi chứ. ꯌꯨꯝ ꯁꯥꯕ ꯄꯨꯔꯥ ꯂꯣꯏꯔꯦ Lôi ra. ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ Không cần da. ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗꯅꯦ 이번에 ꯑꯗꯨꯝ ꯈꯟꯅꯔꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯦꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯅꯣꯏ ꯌꯨꯝꯗ ꯑꯗꯣ ꯑꯩꯗꯤ ꯌꯨꯝ ꯐꯖꯕ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯅꯣꯏ ꯌꯨꯝꯗꯣ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ Ha. ꯑꯣ Hayeng. ꯂꯥꯛꯀꯦ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯍꯥ ꯍꯥꯏ ꯁꯨꯝ ꯀꯩꯅꯣ ꯈꯪꯗꯦꯍꯦ Ko ai yumbu do amtang hainagi. ꯀꯩ Na kaino do. Khoi yum sai do. ꯑꯥ Loi budi loi re ba. ꯑꯥ Moi gi yum saba mot kani bana. ꯍꯣꯏꯗ ꯑꯗꯨꯗꯤ ꯅꯥꯜꯂꯒ ꯂꯥꯛꯑꯒꯦ ꯌꯥꯏꯗꯅ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯨꯝꯗꯣ Hoi. ꯔꯪ ꯃꯆꯨꯗꯣ ꯑꯩꯅ ꯄꯥꯝꯕꯀꯣ Adum khoi lekai do. Da siba na hangmo da ne. Mai chatli ni da. Adum hangmo changho adum lao yan. ꯍꯣꯏ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯆꯥꯎꯁꯤꯔꯥ ꯅꯪ ꯁꯦꯜ ꯌꯥꯎꯔꯛꯄ꯭ꯔꯥ Nang na dumai chani khangdam ni. Brush ka jum porok te phone bu thorok tu jin. ꯑꯁ ꯍꯣꯏꯗ ꯉꯁꯤꯗꯤ ꯑꯩ ꯄꯤꯖꯔꯒꯦ ꯃꯊꯪꯗ ꯅꯪ ꯄꯤꯖꯔꯒꯦ ꯀꯣ Ni ba sel pai ba gi nupa na bu. ꯃꯥꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯄꯤꯖꯕꯕꯨ ꯅꯠꯇ꯭ꯔꯥ Ni sel pai ba nupa gi ni pi ne chap chai la. Layon. Layon. Ba Layon. 아우 Pulom ta. Doroge. 아스 꼭 직당 사대 고 많아 일단 짜오이 자람만이 Ai di. Pot yeng mo sina hay ka toro ka. 아스 이 ngasi 찬 와이티 해낭 자타오 Khoi khun na di. Tu bu khun cha che. Sak cha. Tra chaw ba ma. Dawra di lipal amma ni di kana ni dana. 아스야 이 Khoi 사사 khun na toro ka di yar wei ba. Ithan sa phu jung wai ta ba. Hadi atob khun na ne ba. Ni do ma sam ta khang na dam ni na. Cho cho cho.
ꯅꯪ ꯆꯠꯊꯣꯛꯑꯣ ꯑꯩ ꯆꯠꯂꯨꯔꯒꯦ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯕ ꯁꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯁꯦꯡꯉꯕꯣ ꯁꯦꯡꯕꯅꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯪ ꯆꯠꯂꯣ ꯉꯁꯤꯗꯤ ꯆꯥꯎꯏꯗ ꯅꯪ ꯇꯧꯔꯣ ꯑꯩ ꯄꯣꯊꯥꯔꯒꯦ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯄꯤꯔꯛꯑꯣ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯍꯥꯏꯔꯣꯏꯕ ꯏꯃꯥ ꯅꯪꯒꯤꯅ ꯄꯣꯠ ꯅꯪꯅ ꯍꯨꯔꯥꯟꯖꯜꯂꯛꯄ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦꯀꯣ ꯉꯁꯤꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯁ꯭ꯋꯤꯞ ꯑꯃ ꯍꯨꯔꯥꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯆꯠꯂꯦ ꯃꯥꯁꯤꯒ ꯁ꯭ꯋꯤꯞ ꯍꯥꯏꯔꯣ ꯑꯥꯏ ꯃꯁꯤ ꯃꯈꯨꯟ ꯈꯪꯉ ꯁꯣꯏ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯃꯈꯨꯟꯁꯨ ꯈꯪꯉꯝꯃꯅꯤ ꯃꯥ ꯑꯗꯨꯅꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯧꯔꯝꯃꯒ ꯈꯔ ꯆꯠꯈꯤꯁꯦ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯕꯗꯒ ꯑꯥꯏ ꯑꯆꯧꯕ ꯑꯣꯏꯔꯝꯅꯤ ꯃꯊꯟ ꯑꯃꯨꯛ ꯐꯪꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯑꯁ ꯔꯨꯃꯥꯜꯂ ꯀꯩꯅꯣꯝ ꯀꯤꯁꯜꯂꯒ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩ ꯇꯨꯄꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯅꯥꯝ ꯂꯩꯇꯦ ꯁꯣꯁꯨ ꯌꯥꯎꯏꯅꯦ oi nang gari hurang gitu dah ꯅꯠꯇꯦ gari ngak siapa je mapu lele nak kakat nak hurang gitu dah nang hiju sitira nang hiju sitira undo oi nang hurang berah ꯅꯠꯇꯦ hurang gitu dah hokolo ꯇꯕꯀ ꯇꯧꯕꯅꯤ ꯁꯤ ꯀꯩꯅꯣ ꯅꯠꯇꯦ gari hurang gitu mini ai lele na ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯇꯝꯕꯅꯣ ꯉꯥꯡꯕꯤꯕ ꯑꯗꯨꯕꯣ 이만하면서 타모 큰 소리로 앙어버리네 타모 이만하면서 앙어버리네 어간 소리버리네 두두두 마시 타모 스마이 타모니 저저저저저저저 마시 타모 지시 가서 부시바 셀레지 마시 타모 스마이 타모니 봐 마시가 마이 타모이다 만ям 누시나 터져봐 마기가 하와 저와암래미 이스텐 투어가 톰전보다 마기는 비주시라고 아들 뭐 간지 많이 주어기 때문에 미가리 가면 뭐지 맞동 가라 좀 반도 우등강들 아니네. 되는데고 아이 가리더냐 더우도 많아 부리고 자꾸도 만들어 먹으라 너무 잘해 많으냐 안 버리고 당 서비는 거 만에 보자 봐 아이 오늘 양라 거 두 수마이 부리고 수마이 부리고 가만히 두 수마이나 야야 수마이 부리고 나보다 산 포비를 방강다 아이 가리 내가 자기 아이 너 호대 수마이 들어가 저 수마이 너무 잡기다 나도 많아 저 야야 이제 따모 와라고 비누고 앙아보니 낭네 해게미가 있던 거고 나 아이 가리니 시보는 가 있는 거 스마이 가니 아땅니 타원닝 만에도 아땅 타워서 넘어가지 아땅 동안 비게 봐 진짜 라라 아땅 동안 앙아보니 앙아보니 시시 아땅 동동 미기 가리더만 따모 사부니 사부니고 맞아 앙아보니 맞아 와칸제 줘야 돼요 마가리 도가시 자 가요 나고 아이동 나모 만 허브가시 아이나 양 긍정 없네 먹고 yang dak terus kan yang gua tuh cuma mi sekali mana banyak mahal itu yang gua yang kita tahu nah jadi yang tu yang hurang gitu puju hurang ba apa yang ngang gitu ai lurit oida orang ada minat deh sa tuh mau kan yang mubang tahu ada mini busibia 시가 다박 동이나 아이까지 미용 감들이봐 아들은 그냥 지금 라이다봐 부시바 너무 이래 거리노 난 계속이 구몬 잠몬드나 되냐 시기 음주듬 라이니 아코이 동네세 넷 방학버가 사자 연통버 사자 사자 고산 봐 아들 와칸들 라이테 아니나 가리지네 이번에 나랑 후랄로 나누도 넌 디브라 예신이 이 그래도 아티딜 하나가 더 길이봐 난 호라마기 빠라지 낭지 강디란다 강전나 디란다 강에 마푸는 호라마 라켈라 와기라 그라 위클 관달로 보게 봐줘 봐 프로빙 함다 디제 토토 타정고 감라 코는 부도네 프로비라 부디 거기도 막 거기 도금 까다 빠다 저거도 마뚜도 나랑기 아니 얘는 가리 훈도레네 나도 꼭도네 봐 사우는 게 쟤는 나트랑 부드랑 함도 좀 우리도 다우리 아도 뭐 가누가 많이 강도리게 아도 마푸도나 하베 칭나기 배관이다 어도 근데 뭐 두만 나오니까 저거 가야 돼 ꯌꯨꯝ ꯃꯌꯥꯏ ꯍꯥꯏꯁꯦ ꯑꯁꯤꯅꯦꯕ ꯑꯗꯨ ꯀꯩꯅꯣ ꯌꯨꯝꯁꯦ ꯑꯩꯕꯣ ꯆꯪꯉꯒ ꯍꯪꯉꯨꯔꯒꯦꯗ
도미노 라시보. 아니네. 너 yum này cô. 아, 시자. 거기야. 야야야야, 이따 그래. 들어가지 năng năng 라부 사고 이문 장전한 게 알잖아. 아, 도미야. nó yum da các bạn lấy gì năng 티가 뭐라고 원 티라기. 티라지. cái này là sẽ am yum này bị trục bị gì 펌 불러. 야 아니다. 펌도 저거나. 아, 근데 펌 불러네. 나나 너희들 뭐지 펌 불러. 뭐지 펌 불러. 야니 나올라. 뭐지 펌 불러. 나나 쏘아. xong 이분 이제 줘. 야 아니다. 야들아. 아 사이드 좀 사이드 펌 펌 랑가 좀 펌하지. 헐. 혼자. rồi 모임제. 난 뭐야 다시 다음에 거. 아이디 펌다가 뭐나 소리 나 소리 또. Vậy tôi đang cái ai trả tôi đô la cái nuôi mình nó có. 야 아니 아이 자 탑더스 야. nó lo cái Là chúng ta xin nào có lên một cái. lo Tôi ấy là cái ở pale rồi nè kitchen da cái nó leo đúng nhiều À thôi. Nuôi kỳ chân đã. rồi Nuôi kỳ chân thì chẳng có đô la cái vai có. Nuôi kỳ chân thì gì? rồi Nuôi kỳ chân thì có. 얌 농신이나 너희들. 거의 뭉제 응. 막이니 거의 뭉지네 nè 응. 막이 오래 그거 막이 지는 뿌라 아이긴 어. 아둔나라 hầu như cái mỗi yum này bà 아. chỉ cho nó có yum 아둔네 미나네. mấy thằng mà dùng mình tắc 살레 봐. 아우다 이디 뭐 아우다나네. cái nào nè 못까지 떠서 한다. con tao sẽ nói gì 시다 항아 이니가 이 너희 랑. ô khuyên là cái mi cái gì 응. 이반이 지 항브라 응. 삐가는 뛰는 이네 봐 응. 아두나 써도 ngau lên 뭐지 이반이 지 라면 부시 봐야지 응. 까나나 이제 감독 되고 뭐지 민도지 어느 때다 고슬려 아다. 너 이제 살로이던데 ngay hai. Ta chỉ tăng mình cũng la cũng tàu rõ. 거의 미 장이 봐 미쿠얌 질 로이래 पैसा नि bung jang kani 응. पैसा khai bung jang kani 응. mi jam tam nang mallim Cái đó. Cha lô đi có ta lô đi lô đi. 아. Chị niệm niệm thế này. Niệm đi tôi thay đổi hay tôi 하는 지. lô đang 하는 게 거. Cha lô đi tôi. Cha lô mà 타지 거. ai đi chào cái thằng đó ma đi thằng 아이디 ngông 탕닝 드레. 타는 줄 봐. thằng 들어 봐 어디 못 타는 거야? 야, 이거 못 뭐, 탕. 나도 들어 아도아. 아 낭나 아이는 사무 맞고 하는데 사무 맞고 하. 만나부터 이제. 그 딱 tadi 창이지 농시 낭지. ado nó pam rồi đi uống nó trọ 오이, 야래다. ado mi lai wani khana bani pido 응. sel pai ba pam di na slide ba pa pam me na lai wani de to ko sheli ni cái mà cũng nó mà bỏ. aduni cái nó mà lại ba mi du bỏ. ai đi xem bài ba luôn. ado ba 안티. cái nón sao rồi bắt đầu hay đó. mai khoda có ý nó. Passport nó cái phải cái nón sao rồi bắt đầu này đâu vậy? 야니다. 뭐라가 신주 우자우치라. yai 아. ado nui sai do 아. hindi sem ligo 이. ni sel pai ba ai dong na sel pai ba ma khalu hamnida nangonda leiraga sel jom ta thokti ma waroi dira ba 아두니. 아도 덤비야. 어? 아이 숨가 너무 하기고 숨 노이니 부디 누시네 까이나로 있고. 헐. 아다 셰드 바이브는 바싱제. 응. 머미씨 머리만 밤자 머미씨 얌바. 머미씨. 누비가 이제 호머리 코건 뭐 얌라 이거 레이가 이제 이따부터 내 있고. 아도 레이 해 봐야 돼. ai đi coi đi da 아 거기. 야만 마디낭. bora 뭐라 사우시 덤비. 뭐라. 뭐라 사우시 아. 아이디 first kumba. 저금바 짜닝에. 진짜 이 ai 빨리 budi 내가. pita lebogo 아. 아이씨 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 이자 사닝데 kasi 양내 제품 fongal라 폭지. 아이디 짜닝에. 진짜 이나 트랙 코파. 아도 이 다음으로 많이 레저를 리서스 나올 때도 통지 나올 때다. 아, lao 이따 lao. ai đi sel pai ba lao. cái 손지. 이네야. kay leerege lakthotana laisiba ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯂꯥꯛꯏꯅꯤꯅꯦ kay warino ꯅꯣꯏ ꯃꯥꯃꯒꯤ ꯑꯅꯥꯕꯗꯣ ꯁꯤꯔꯤꯌꯁ ꯈꯔ ꯑꯣꯏꯔꯦꯕꯀꯣ ꯗꯥꯛꯇꯔꯅꯅꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯑꯗꯅꯦ ꯁꯦꯟ ꯈꯔ ꯍꯪꯒꯦ ꯂꯥꯛꯏꯅꯦ ꯑꯇꯩ ꯑꯇꯣꯞꯄꯗꯩꯁꯨ ꯈꯔ ꯍꯪꯉꯨꯔꯦ selbu kaya yambanoine 50ꯅꯤ selje aise leibudi leiyebako ado aigisu luhongbagi on pot leinanaba na thambaneba
ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯊꯥ 4-5 ꯈꯛꯇ ꯉꯥꯏꯁꯜꯂꯦ ꯑꯗꯣ ꯏꯅꯦ ꯅꯪ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯤꯕꯗꯤ ꯉꯝꯒꯗ꯭ꯔꯥ? ꯉꯝꯅꯤ ꯏꯅꯦꯅꯅꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯏꯃꯧꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯪꯅꯕ ꯇꯧꯔꯛꯀꯦ. ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯨꯈ꯭ꯔꯣ. ꯑꯗꯣ ꯃꯥꯃꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ? ꯑꯁ ꯉꯝꯗ꯭ꯔꯦꯕꯣ ꯏꯕꯦꯝꯃ ꯃꯤꯔꯣꯟꯒ ꯂꯩꯇ꯭ꯔꯦ ꯏꯅꯦꯁꯦ ꯋꯥꯔꯦꯗ. ꯑꯗꯨꯅꯤ ꯍꯣꯏ ꯁꯦꯅꯦ ꯑꯅꯥꯕꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ. ꯑꯗꯣ ꯑꯩ ꯁꯦꯜꯗꯣ ꯂꯧꯊꯣꯛꯎꯈꯤꯒꯦ. ꯏꯅꯦ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣꯀꯣ. ꯍꯣꯏ ꯍꯣꯏ. ꯅꯦ ꯁꯦ ꯃꯥꯃꯁꯨ ꯅꯥꯕ ꯐꯕ ꯑꯣꯏꯔꯣ. ꯍꯣꯏ ꯍꯣꯏ. ꯑꯗꯨꯒ ꯑꯩꯒꯤꯗꯨꯁꯨ ꯅꯪꯅꯅꯕ ꯈꯔ ꯇꯧꯕꯤꯔꯛꯑꯣꯀꯣ. ꯍꯣꯏ ꯇꯧꯔꯛꯀꯦ. ꯍꯣꯏ. ꯏꯃꯧꯅ ꯊꯤꯔꯝꯃꯦ ꯏꯅꯦ ꯊꯤꯔꯔꯣꯏꯀꯣ. ꯊꯤꯔꯣꯅ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯂꯩꯔꯕꯅꯤ. ꯏꯅꯦ ꯆꯧꯈꯤꯒꯦꯀꯣ ꯑꯗꯨꯗꯤ. ꯍꯣꯏ. ꯁꯦꯜ ꯃꯔꯝꯗ ꯃꯤꯅꯦ. ꯋꯥꯅ ꯁꯤꯗꯤ. ꯑꯩꯅꯦ ꯂꯥꯛꯑ ꯆꯦꯟꯈ꯭ꯔꯒꯦ. ꯅꯪ ꯂꯥꯛꯑ ꯆꯦꯟꯈ꯭ꯔꯣ. ꯑꯩꯅ ꯑꯐꯕ ꯁꯥꯔꯒ ꯊꯦꯝꯖꯤꯜꯍꯧꯒꯦꯕꯀꯣ. ꯅꯪ ꯇꯥꯟꯅꯕ ꯁꯥꯟꯅꯔ ꯂꯥꯛꯀꯦ ꯑꯗꯨꯒꯏꯕꯥꯅꯤ ꯑꯥꯗ ꯊꯦꯡꯅꯔꯁꯤ ꯃꯐꯝꯗ ꯆꯠꯂꯣ. ꯆꯠꯂꯣ. ꯕꯦꯛ ꯂꯥꯛꯈ꯭ꯔꯦ. ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯃꯥꯜꯂꯦꯅꯦꯁꯦ. ꯏꯃꯥ ꯕꯦꯛ ꯁꯦꯟ ꯀꯌꯥꯝ ꯌꯥꯎꯈꯤꯅꯣ ꯏꯃꯥ? ꯅꯄꯥ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯂꯥꯛꯑꯅꯤ ꯃꯨꯈꯠꯇꯅꯤ ꯏꯕꯨꯡꯉꯣ. ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ. ꯏꯕꯨꯡꯉꯣ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ. ꯅꯪ ꯄꯥꯕꯨꯡꯁꯨ ICUꯗ ꯂꯩꯔꯤꯕꯅꯤ. ꯉꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯅꯤ ꯏꯕꯨꯡꯉꯣ. ꯏꯃꯥꯁꯨ ꯃꯤꯔꯣꯟꯁꯨ ꯂꯩꯖꯗꯦ. ꯏꯃꯥꯅ ꯂꯩꯇꯅꯦ ꯂꯩꯀꯥꯏꯗꯩ ꯄꯨꯔꯨꯕꯅꯤ ꯏꯕꯨꯡꯉꯣ. ꯏꯃꯥ ꯀꯩꯝꯇ ꯋꯥꯔꯨꯅꯨꯁꯦ. ꯅꯆꯥꯅꯅꯦ ꯐꯪꯅꯕ ꯊꯤꯒꯅꯤ. ꯏꯃꯥꯗꯤ ꯃꯤꯔꯣꯟꯁꯨ ꯂꯩꯖꯗꯦ ꯏꯕꯨꯡꯉꯣ. ꯏꯆꯥꯅ ꯑꯝꯇ ꯊꯤꯕꯤꯌꯨ. ꯄꯨꯟꯁꯤꯕꯥ ꯍꯧꯖꯤꯛꯀꯤ ꯖꯒꯥꯗ ꯑꯝꯇ ꯂꯥꯛꯑꯣ. ꯂꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕ. ꯄꯨꯔꯛꯑꯣ. ꯊꯝꯃꯣ. ꯏꯃꯥ ꯀꯩꯝ ꯈꯜꯂꯨꯔꯅꯨ. ꯃꯥ ꯂꯥꯛꯑꯅꯤ. ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯁꯦꯜꯗꯣ ꯑꯩꯈꯣꯏꯅ ꯄꯤꯔꯗꯣꯏꯅꯤ. ꯇꯣ ꯏꯃꯥ. ꯑꯥꯗ ꯂꯥꯛꯑꯦ ꯏꯃꯥ. ꯁꯠ ꯂꯥꯛꯑꯣ ꯁꯤꯗ. ꯑꯁ ꯂꯥꯛꯑꯣ ꯄꯨꯟꯁꯤꯕꯥ. 이마, 세, 이마기 제일 야외도 소름 돋는 게. 또 밀려 왜 거나 해? 저래 이bungo. 이마, 나 싸고 있어. 불안다 파타바, 옥다방 갔다니. 나 싸고 있지 이마. 뭐행 갔다니 이마. ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯕꯨꯡꯉꯣ. ꯏꯆꯥꯁꯤꯡꯅꯅꯦ ꯐꯅ ꯐꯠꯇꯕ ꯍꯨꯔꯥꯟꯁꯤꯗꯒꯤ ꯊꯕꯛ ꯇꯧꯔꯁꯨ ꯏꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯌꯥꯎꯏ. ꯏꯆꯥꯁꯤꯡꯅꯅꯦ ꯃꯤꯅꯨꯡꯁꯤ ꯂꯩꯕꯗꯒꯤ ꯅꯄꯥꯝꯒꯤ ꯄꯨꯟꯁꯤ ꯏꯃꯥꯅ ꯀꯟꯗꯣꯏꯅꯤ. ꯃꯇꯨꯡꯗꯗꯤꯅꯦ ꯁꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯅꯨꯀꯣ. ꯏꯃꯥ ꯆꯧꯒꯤꯒꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯂꯥꯛꯀꯅꯤꯅꯦ ꯌꯥꯎꯔꯤꯁꯦ. ꯅꯪꯅ ꯋꯥꯔꯤ ꯈꯪꯗꯕꯒꯤꯅꯤ. ꯁꯦꯜꯗꯨ ꯌꯥꯝꯃꯦ ꯍꯥꯏ ꯋꯥꯅꯤ. ꯍꯧꯖꯤꯛꯀꯤ ꯁꯦꯜꯗꯣ ꯏꯃꯥꯁꯤꯒꯤ ꯃꯤ ꯅꯥꯕ ꯃꯥꯜꯂꯦ. ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏ ꯉꯥꯏ ꯂꯩꯔꯕ. ꯑꯗꯣ ꯑꯩꯁꯨ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ. ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ? ꯑꯩꯈꯣꯏ ꯍꯨꯔꯥꯟꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤ. ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯁꯦ ꯂꯧꯔꯝ ꯇꯥꯔꯒꯗꯤ ꯏꯃꯥꯁꯤꯒꯤ ꯑꯅꯥꯕ ꯃꯤꯗꯣ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ. ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯁꯦꯜ ꯈꯔꯒ ꯑꯣꯟꯅꯕꯗꯨꯗꯤꯅꯦ ꯑꯩ ꯄꯥꯝꯗꯦ ꯄꯨꯟꯁꯤꯕ. ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯦꯅ. ꯄꯤꯛꯇ꯭ꯔꯨ ꯄꯤꯀꯥꯟꯗꯒꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯛꯄꯅꯦ. ꯑꯗꯨꯗ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ. ꯅꯪꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯤꯕ ꯌꯥꯏ. ꯑꯩꯗꯤ ꯁꯦꯜꯁꯨ ꯊꯣꯛꯇꯦ. ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯕꯁꯨ ꯅꯠꯇꯦ. ꯌꯨꯝꯗꯨꯗ ꯏꯊꯟꯗꯅꯦ. ꯁꯦꯜꯗꯣ ꯂꯩꯔꯗꯤ ꯊꯕꯛ ꯑꯃ ꯆꯪꯕ ꯌꯥꯕ. ꯌꯥꯔꯦꯁꯦ. ꯑꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯀꯩꯝ ꯋꯥꯔꯨꯔꯅꯨ. ꯅꯪꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯆꯪꯕ ꯑꯣꯏꯔꯣ ꯑꯃ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯩ ꯂꯩꯁꯤꯗꯤ. ꯃꯁꯤꯗꯒꯤ ꯍꯨꯔꯥꯟꯁꯤꯗꯤ ꯊꯕꯛꯇꯤ ꯇꯣꯛꯑꯁꯤ ꯇꯥꯎ. ꯑꯗꯣ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯩꯅꯣ? ꯑꯩꯗꯤ ꯍꯨꯔꯥꯟꯕꯗꯒꯤ ꯍꯦꯟꯅꯁꯨ ꯍꯩꯇꯦ. ꯍꯨꯔꯥꯟꯕ ꯇꯣꯛꯑꯣ. ꯊꯕꯛꯀꯤꯗꯤ ꯃꯌꯥꯝ ꯂꯩ. ꯑꯩꯁꯨꯅꯦ ꯅꯪꯅ ꯍꯨꯔꯥꯟꯕ ꯇꯝꯕꯤꯗꯅ ꯉꯁꯤ ꯍꯨꯔꯥꯟꯕꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯦꯗꯅ. ꯑꯗꯣ ꯉꯁꯤ ꯑꯐꯕ ꯊꯕꯛ ꯈꯜꯂꯝꯗꯤ ꯈꯟꯈꯤꯕꯁꯦ ꯑꯩ ꯊꯃꯣꯏꯗꯁꯨ ꯄꯦꯜꯂꯦ. ꯑꯗꯣ ꯅꯪ ꯊꯕꯛꯀꯤꯕꯨ ꯀꯩꯅꯣ? ꯅꯨꯄꯤ ꯇꯣꯛ ꯊꯤꯖꯤꯜꯂꯣ. ꯃꯣꯕꯥꯡ ꯆꯦꯅꯤꯟ ꯍꯥꯡꯉꯣ. ꯅꯠꯇ꯭ꯔꯒ ꯅꯪ ꯃꯨꯕꯥꯡ ꯇꯧꯔꯣ. ꯌꯥꯔꯦ ꯀꯩꯅꯣ? ꯍꯣꯏꯅꯦ. ꯑꯗꯨ ꯐꯠꯇ꯭ꯔꯣ? ꯌꯥꯝ ꯄꯪ ꯂꯩꯔꯝꯃꯤꯅꯤ ꯏꯕꯥꯅꯤꯗꯤ. ꯆꯠꯂꯣ ꯅꯨꯄꯤ ꯆꯦꯜꯂꯨꯆꯣ. ꯑꯩꯗꯤ ꯌꯥꯎꯔꯣꯏ. ꯑꯗꯨꯗꯤ ꯅꯪ ꯍꯤꯟꯖꯥꯡꯅ ꯀꯩꯅꯣꯝ ꯊꯣꯡꯉꯝꯃꯣ. ꯏꯟꯖꯥꯡ ꯑꯩꯕꯨ ꯀꯩꯅꯣ ꯅꯣꯏ ꯁꯥꯒꯩ ꯆꯥꯒꯦ. ꯑꯗꯣ ꯑꯩ ꯅꯨꯄꯤꯗꯣ ꯈꯪꯉꯦ. ꯅꯪ ꯅꯨꯄꯤꯗꯣ ꯑꯔꯥꯡ ꯑꯔꯥꯛꯇ ꯉꯥꯎꯏ. ꯌꯨꯝ ꯐꯖꯕ ꯂꯩꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯄꯨꯗꯪ ꯄꯨꯔꯛꯑꯣ. ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕ ꯂꯣꯏꯔꯦ. ꯅꯪꯒꯤꯗꯤ
ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯑꯗꯨꯝ ꯊꯨꯡꯅꯈꯤꯅꯤ ꯑꯩꯒꯤꯗꯤ ꯍꯣꯏ ꯃꯥꯏ ꯍꯧꯅꯕꯤꯁꯤ ꯆꯠꯂꯣ ꯌꯥꯗ꯭ꯔꯒꯅꯦ ꯅꯪ ꯅꯨꯄꯤ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯁꯤ ꯆꯠꯂꯣ ꯃꯥꯅ ꯑꯃꯅ ꯂꯥꯏ ꯄꯥꯝꯃꯦ ꯏꯅꯥꯛ ꯈꯨꯟ ꯄꯥꯜꯂꯦꯗꯅ ꯆꯠꯂꯣ ꯆꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯆꯦꯜꯂꯤ ꯚꯥꯏ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯍꯣꯏ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯑꯣꯟꯊꯣꯛꯅꯕꯗꯨꯗꯤ ꯁꯤꯗꯤ ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪ ꯌꯨꯝꯗꯁꯨ ꯂꯥꯛꯑꯣ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯇꯜꯂꯦ ꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝꯅꯦ ꯌꯥꯅꯤꯍꯦ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯀꯣꯛ ꯆꯪꯉ ꯂꯣꯏꯕꯁꯨ ꯂꯥꯛꯑꯣ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯁ ꯂꯥꯛꯑꯣ 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 ꯍꯦ ꯅꯌꯨꯝꯗ ꯀꯣꯛ ꯆꯪꯁꯦ ꯍꯥꯏꯔꯒ ꯃꯤ ꯃꯌꯥꯝꯗ ꯊꯩꯗ꯭ꯔ ꯆꯥꯕꯗꯨꯕꯨ ꯁꯣꯝꯗ ꯑꯗꯨꯝ ꯆꯠꯂꯁꯤ ꯉꯝꯃꯔꯣꯏ ꯅꯣꯏꯅꯗ ꯑꯩꯅ ꯊꯩꯁꯦ ꯅꯣꯏ ꯃꯥ ꯀꯣꯛ ꯀꯧꯔꯣ ꯀꯥꯏ ꯍꯥꯏꯕ ꯀꯩꯅꯣ ꯅꯣꯏ ꯃꯥ ꯀꯧ ꯍꯥꯏꯔ ꯂꯥꯏꯌꯣꯟ ꯀꯧꯏꯗꯨꯕꯣ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯒ ꯅꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯂꯥꯌꯣꯟ ꯂꯥꯌꯣꯟ ꯍꯥꯎ ꯊꯣꯛꯂꯛꯑꯣꯍꯦ ꯑꯦ ꯇꯣꯝꯕꯤ ꯀꯩ ꯅꯣꯏ ꯀꯩꯗꯧꯔꯒꯦ ꯆꯦꯜꯂꯛꯏꯔꯣ ꯅꯪ ꯑꯁꯦꯡꯕ ꯆꯦꯜꯂꯕꯣ ꯑꯗꯨ ꯆꯠꯂꯣ ꯌꯨꯝꯗ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯃꯨꯔꯣꯗꯅ ꯈꯨꯔꯨꯝꯃꯣꯔꯁꯨ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯠꯇꯦꯌꯦ ꯇꯣꯝꯕꯤ ꯑꯁꯣꯝꯗ ꯑꯣꯏꯗꯣꯏꯕ ꯀꯔꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅꯦꯕ ꯑꯁꯣꯝ ꯁꯅꯥꯃꯍꯤ ꯂꯩꯕ꯭ꯔꯣ ꯃꯣꯏꯒꯤ ꯃꯁꯤ ꯑꯁꯦꯡꯕꯀꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯁ ꯅꯨꯡ ꯊꯣꯛ ꯐꯥꯅ ꯂꯣꯏ ꯇꯣꯝꯕꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑꯒꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯁꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯊꯟꯇꯅꯤ ꯑꯗꯨꯒ ꯅꯪ ꯍꯥꯟꯅꯗꯒꯤ ꯅꯪꯅ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯅꯦꯅ ꯈꯜꯂꯤꯕ ꯌꯨꯝꯁꯦ ꯁꯤꯅ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯑꯩꯒꯤ ꯌꯨꯝ ꯁꯥꯏꯁꯤꯅ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯅꯤ ꯅꯣꯏ ꯑꯅꯤ ꯀꯨꯏꯅꯁꯨ ꯅꯨꯡꯁꯤꯅꯔꯛꯑꯦ ꯑꯗꯨꯅꯅꯦ ꯑꯔꯩꯇ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒ ꯅꯕꯥꯅꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯑꯗꯨꯝ ꯆꯦꯜꯂꯣ ꯏꯇꯥꯎ ꯇꯜꯂꯤ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯁꯤ ꯅꯣꯏ ꯌꯨꯝꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯥ ꯄꯥꯝꯃꯤ ꯑꯁꯤ ꯌꯨꯝꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯃꯥꯏꯅ ꯅꯪ ꯊꯤꯟꯗꯣꯏꯅꯣ ꯅꯨꯄꯤꯁꯦ ꯁꯥꯎꯔꯛꯑꯒꯦ ꯑꯩ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯉꯝꯃꯔꯣꯏ ꯅꯨꯄꯤꯁꯦ ꯑꯩ ꯉꯝꯃꯔꯣꯏ ꯅꯪ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯗ ꯂꯩꯅꯤꯡꯉꯤꯔꯣ ꯇꯣꯝꯕꯤ ꯅꯪ ꯑꯩ ꯅꯪꯅꯁꯨ ꯍꯥꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏ ꯌꯨꯝꯗ ꯂꯩꯅꯤꯡꯉꯦꯕꯀꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯇꯥꯎꯁꯤꯗꯃꯛꯇ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭रे ꯃꯊꯟꯇ ꯂꯩꯖꯕꯅꯤ ꯁꯨꯔ ꯆꯥꯖꯕꯅꯤ ꯍꯨꯔꯥꯜꯂ ꯆꯥꯔꯝꯕꯅꯤ ꯑꯗꯨꯕꯨꯗꯤ ꯁꯨꯔꯅꯤ ꯌꯥꯔꯦ ꯁꯨꯔ ꯆꯥꯖꯕꯅꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯅ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯨꯛ ꯁꯦꯡꯅ ꯏꯃꯥꯟꯅꯕꯁꯤꯅ ꯂꯦꯞꯆꯔꯦ ꯍꯥꯏꯖꯔꯁꯤꯐꯥꯎꯗ ꯅꯪ ꯁꯦꯟ ꯄꯥꯏꯗꯦꯅ ꯅꯪ ꯃꯤꯔꯥꯏꯔ ꯑꯃ ꯆꯠꯀꯦ ꯁꯤꯅꯤꯅꯦ ꯅꯠꯇꯦ ꯑꯗꯨꯏ ꯅꯠꯇꯦ ꯑꯩ ꯏꯅꯥꯛꯈꯨꯟꯕꯗ ꯂꯩꯅꯤꯡꯉꯦ ꯑꯩ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯑꯣ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯏꯇꯥꯎꯁꯤꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯦ ꯏꯅꯥꯛ ꯀꯔꯥ ꯈꯨꯟꯕ ꯁꯦꯟ ꯄꯥꯏꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯂꯩꯔꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯤꯔꯣꯏꯁꯤꯅꯦꯕ ꯍꯣꯏ ꯐꯥꯎ ꯐꯥꯎ ꯑꯩ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯨ ꯑꯩꯈꯣꯏꯅ ꯂꯥꯛꯑꯣ ꯀꯞꯄꯩꯕꯨ ꯅꯪ ꯐꯪꯉꯝꯗ꯭ꯔꯣ ꯅꯪ ꯐꯪꯉꯝꯃꯔꯣꯏ ꯅꯪ ꯉꯝꯃꯔꯣꯏ ꯌꯨꯝꯗ ꯐꯥꯎ ꯐꯥꯎ ꯂꯩꯅꯤꯡꯗꯦ ꯆꯤꯡꯉꯨ ꯆꯠꯂꯣ ꯆꯤꯡꯉꯨ ꯆꯠꯂꯣ ꯑꯩꯅ ꯆꯠꯂꯣ ꯆꯤꯡꯉꯣ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯦꯝꯃ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯕꯅꯤꯅꯅꯦ ꯂꯥꯏꯔꯕ ꯊꯨꯡꯉꯣ ꯑꯗꯨꯒ ꯅꯣꯏꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯃꯗꯤꯅꯦ ꯂꯥꯏꯔꯕ ꯊꯨꯡꯖꯔꯣ ꯁꯨ ꯃꯟꯇ꯭ꯔ ꯀꯥꯒꯂꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯊꯥꯒꯠꯆꯔꯛꯀꯦ